Hauzik ngasi gi maru oiba pauseng. Board na lawba in solis ngani tara nipal gi class 10 gi exam for law thokre. Sa da humudom doi dasmik amani pan pass tore. Little Flower School gi mahiroina top tare. Go to village mission na chayol mari sathar kiba asida lakhiba complaint lak ahung manungda lak amalising mudra henba complaint mission kre haina Chief Minister and Biren Fondo kre. Amade Ukrul district amadi Kamjong district ki lona bada Sirui Liliga manaba Lili makal ama Paksan na salamba ISTV news na thengnare. Kharumjare ISTV pawmieng tabirba singutaram nokjare. Hauji mapung iba paw. Board of Secondary Education Manipur Boshemna Loba High School Living Certificate Examination 2018 gi fall ngasi lautokre. Punna mahiroi lising kuntra taret supna humpumari exam thabagi manungda lising kuntaret chama kuntaruk mai paktuna zada humraum doi dasmik amani pan pass tore. Handak sahigi percentage asi haukiba chahi tarada khwaidagi wangna pass tawbagi changni rank kunmanga fawbagi manungda government ki school amatta yawba ngamdre. Exam asigi compartmental July gi anis basayol da pangthokani. Board of Secondary Education Manipur ki conference hall da pangthoki ba thoram amada Education Minister T.S. Radesham Board ki Chairman Akham Joy Kumar amasung Manipur Board ki official singna exam ki fall out thoke. Handaki exam asida Little Flower School ki mahiroi yaiphabi mayangbamna mark chamanga humudra humdoi fangduna first rank phangle. CS Thambau High School mayang Imphal gi mahiroi Surjakanta irengbamna mark chamanga humudra nithoi fangduna amadi Little Flower School gi mahiroi Patel Lairenjamna mark chamanga humudra humdoi fangduna ani subareng taminare. Patma Ratna English School Kaksingi mahiroi Brahmachari mayum Balkrishna na mark chamanga humudra fangduna amadi Little Flower School gi mahiroi Angela Atokpamna mark chamanga humudra fangduna ahum subareng phangminare. Education Minister T.S. Radeshamna exam asigi mai pakliba asi state asigi miyam gi mateng nani ban namasung blockade hanthabaga loinana law and order phibam phagalakpadagi mamangi saisingda mai masingda apanba piramba adu hantharaktuna mairoi singna exam da mai pakpagi chang hengalakle. Amaromda maithiba haibasisu punsigi saruk amani masina para ama oina tamsinduna hena lamjingnana ba honagadabani fail oiraba mahiroi singbu mama mapa oibasing amasung oza singna makoigi panthung phangnana ba kanna hona haningbagi wakalol pibigadabani haike. Now in the last 1 year there were no burns and blockades, not much of disturbance in the academic atmosphere, so that those are the factors for which there is a rise in the pass percentage if you compare with last 10 years and this year. We try together, if we put in our 100% effort, then only I think we will get it. And from our side, from education department, the board and all the people who are in the education department, we will put in 100% effort and we'll try to bring the level of pass percentage to up to very close to 100%. Board of Secondary Education Manipur Bosemna Loba ISSLC examination da ahanba position phanglakrabi Little Flower School gi yaiphabi mayangbam Sagolbal Tera Lukram Nerektagi mayangbam Imokanta amadi Ningombam Ibetombi anigi macha ahungi manungda kokhan laihanni. Little Flower School gi mahiroi asiga ISTV news ka unabada mahakna handaki examination asida makok taba ngamlakhiba asigi khwaidagi chawba khulaidi matambu ningthina sijinabani. Ahanbada mama mapagi apambagi matungina medical line da changba pamlami haujikti puja amadi dainagi interview urubadagi civil service examination thaduna miyamgi thabak tawba pami hairi. Like si pupa da paraga su yade adagi like pabagi kamaina pagadagi dagi time management se exam manung da time management na khwaidagi effective oina haisini like ta thawai yawda base magi su hana yawramaga yawraktaba ma hana dagi influence tawbidabadagi yawdaba masa masai reason layamgani na khalle duga moina yawjibase moina aduda yawdraga moise tungda kari oigani adagi future da magi plan se kaino habedu khanda ninge duga like the thawai yawdragadi mai punsido nungai banga moy aduna like the thawai yawhanninge na haisini Anisba position tarakrabi Little Flower High School gi mahiroi Patel Lairenjam Ulau awang laikai dagi Lairenjam Sarachandra amadi Lairenjam Santi gi masa mari gi manungda iton ton bini. Mahaki tungi punsida physics da research tawning bagi apamba phongdokle. Manipur da tuition chatpagi chanabi ase masana hona ningba singdadi chatrabasu yai matam mangnabani hairi.
ओइनाबा होनाबदको मागी टेलेंटुगी मतुंगिना तौबीबा हाइतारे हाइबदी याम फाबोना काहेना याम फाबदा हाइबदी मेट्रिक की सिलेबस यामना पीदना मेट्रिक की सिलेबस याम पिकपजिदा काहेना हंजन दा स्ट्रेस का थमना लाइक यामना पारगा यामना हाइदी थवा याम नुवाइतो मिसु यावेबा अदुमुदा लेतबा हाइबदी लाइतो यामना पादसु खितंग पाबदना अंडरस्टैंडिंग हाइबा मगा होय अंडरस्टैंडिंग लेबिजे नॉलेज खता नतबा फाबा नतबा अंडरस्टैंडिंग लेबिजे सियामना हेनिंग हाइतारे थर्ड पोजीशन तारख्रबा पटमा रत्ना इंग्लिश स्कूल की महिरोई ब्रह्मचारी मयूम बालकृष्ण शर्मा कक्चिंग मोइरांग थेम लेकाइदगी बी रामानंद शर्मा की मचानुपानी मार्क साइंस स्ट्रीम दा डायरेक्ट तम पामली अदुबु अपोकपनदी यूपीएससी की एग्जाम थानिंगबगी अपांबा फोंदोके करिगुंबा मा फंगे हारबदि होनब कनबा बिजि आमसंग करिगुंबा कोइना फेलर अजि फंगागसु फेलर दु फंगागसु कोइना होनब लेपतोगा पुनिंग हंदबगे मौता हेन कन्ना होनजिनबा फेलर दु नमंगोंदा कइनुमा पीरबनि हाइबक वखलजु लुगल वेनाना न होनबसन एगी एम इन ऑब्जेक्ट ऑब्जेक्ट पॉबिदी लेपसेद्री अदुबु आई साइंस स्ट्रीम ददि चलनी अदुगा कोना गी सानाबा मलाक्से बुदो खंजरा चीफ मिनिस्टर एन बीरेन लुचिंगबा सरकार असिना खुंगंग की प्रजा सिंह साखुत हन्नबगी पांदमदा चथरखिबा चयोल मरी फारबा गो टू विलेज मिशन दा लाखिबा कंप्लेन लाख अहुंगी मनुंगदा लाख अमा लिसिंग हुमुद्रा हेनबा कंप्लेन लुसिनख्रे हाइना चीफ मिनिस्टर एन बीरेन फोंदोख्रे ngasi ma ki bangloda pangthokiba go to village review meeting da makata na haikibada hauji sathariba mission asina praja singna sarkar asibu amadi officer yauna mari leinaba official singbu apen ba poktuna thagat pa phongdok narakle awon ba manipur ma lagna ba hona bada ekoi khudingmak ki achobo thodang lei haike magna makha taraduna go to village mission asigi hana pangthoklibagi system asidagi khara hongdok ningbagi apamba leire hauji pendin da leiriba complaint lak ama listing kuntar promasi hana chayol ahungi manungda mapung phana lusinba pame madugi mathangda anoba village amuk khangatuna mission asi makata na paikat ningbagi apamba phongdokhe ngasigi review meeting aduda minister MLA chief secretary yauna makok thongba department kayagi official sing su sarugya khe even some in some area somebody is searching to drill for drinking waters but the pump you have the pipe material you have right from tomorrow madu observe exercise of madu ki agriculture ki pump you have the Israel you know have nana madu within 2-3 days 4 days planning the we have already earmarked the money on the special development fund madu kari water pass perfectly delivered to Ukhrul district amadi Kamjong district ki Lonabada border pillar number kunmari amasung kunmanga gi marakta leiba chingdol anida Sirui Lili ga manaba Lili makhal ama Park sana salamba ISTV news na thengnare Lili makhal ase thas ki tang tara mapal dagi kunmari fawba DDK Imphal wildlife photographer ani amadi ISTV gi mihut yawba mioi tara mapal na saba team amana thengnarakibane Lili saliba mafam adu ngini amasung ngirui chingdol kawe Samudra imaidagi wangbana meter lising ani chatret control humdoini latitude na kunmanga dasmik shina taret north amade longitude na marfudra mari dasmik ahum mangani Singdol ani asida saliba lili asi masing amasung pak chawda yengnabada siri chingdol dagi saruk tara hena pak chawani haina thajanare hiramasda reporter ma kanagumana lili asi yengba satke hairabadi ukhul district ki khamsong phungrei khul yorobong tunda Salau ture lalaga kilometer tara nipalom angamba chingkaraba mutunda lili salom madu yobani asukpa umang kaya phawnu na sat maramna lamlaki sause atang u amadi lei makhalka miyamna u phangani lili makhalasi siroi lili hairaga khangnaba lilium maclini amadi Juku Lili Harga Kanaba Lilium Chitrangada family ga Yamna Manai Hena Naknavadi Shiri Liligan Hena Naknai Haina Lonari
खेनबा अमदि सिरोय लिलीना पाम्बेदो मपुंग मरै फारबा मतुंगदा लई सालबसु हंदक थेंगनबा लिली मखल असिदि सुपनगी इंची अहुम मरीदगी हौरगा इंची कुनरोम वांगबा फावबा लई सातबा खक्तनी मफम सिदा सिरोयदा फंगिबा लिली सिका चप मानाबा लिली नि अखोइना मसिदा फंगिबसे हौजिक लेबा मागी हाइट चौराना फिट अम्मा मखाइमकी ओइगनी अदुगा सिरोयदा सालिबदुगा almost money hai batai paktak na sat pa season du di oidri mafum si protection tauba magi mafum gi kanu si habitat si kanana bagi hona bagi akoi yamna chawba kanu hai tare pandam ma hai tare exploration ngere lili exploration gi kanu ni thorong gi suruga mane koi laksari bisi kamasong da hauri bisi akoi lung jukwa I mean kanu gi Siroi liligi adugi muongda dum wangi sorana dum mane nai longje painang nabadi juko budi siroi liliga na hena nang nei hanai khanji lili asi ubada ayeng masing da phorko wakhlon lamdam duki myamna pamjaba wakhlon sing matangda big asi ek yoba matam da akoina window da room dagi window hangraga nganbaga chap mane sida big phachana ingan ngan laga leiramba aduga lili mayam satraga leiram sida akhoi awaba wakhan awaba loinamak kauba ngame mafam loinamak sida konchen bada leina konchale orchids and other varieties and birds and trees, beautiful trees mayam si yam phajaye adubu yam phajarasu mi si laaga yangba ngamdabanina akhoi mayam na changchalaga kai tawraga phani haibasi amuktang khanjalaga aduga above all akoi government Manipur government yang chalaga asisi lambi si oibra kaino amada semjalaga akoi mayam si asiki phajaba si mayam Manipur mayam da uhaningi kamsi tourist spot among ina semgatpa leiriba lili sigi ecosystem ngaknaba aduga kannaba aduga human disturbance mayam dagi ngakthongnaba ikhoina khonaba matamdu oire mafam sina siroi lili dagi hena miyamna pamnaba mafam ama tourist spot ama oirakani habi thajabatu chauna lei hiram si matangda Manipur government na mari leinaba singi miyeng chingchilan nangbagi apambaduni lamdam sigi prajasina thamai base Indiana Manipur bu macet tahan nabat leptana honarak liba thawongi mayokta Manipur da khundariba phurup singi akanba warip ama lagliba tara tarelak suba Great June Uprising Unity Day da lawragani hari Kwagathel da laiba amukogi office da pangthokpa pawgi mifam amada chahi asigi tara tare suba observation committee semkibaga loinana Chairman oina UCM gi President Sunil Karam Vice Chairman da amukogi President PS Devan Sharma Convener da amukogi S Sanjoy Co-Convener da UCM gi athauba khanbaga loinana mioi tarana saba subcommittee ama semkhre Chairman Sunil Karam na Manipur gi apunbagi saktam gi damak mioi tara Nepal na thawai katkiba chahi tara tare surakle adubu ngasi fauba India government na Manipur da apunbagi saktam thugaina ba hona badi leptre asiguma phibam asida apunbagi firep ama lawminna ba mathau tare haike amada ama hai pura amada ama hai pura amada ama hai ba poche amuku UCM na observation sit torakana sigumlaba mathong huktaba government of India gi divide and policy se yaro have sig against the laurga lai karigma government of India na puchin sengdaba matawdi sum ulak pataraga di aikoi taseng har matada Manipur gi aroi bi tangkak ama phirep ama lobagi tangai padabado taseng hantaki 70 lakh suba the Great June Uprising Unity Day da aikoi Manipur miyam gi asobu phirep ama lomina badagi tangai padabadu leire haiduna khona thamjaningi Vice Chairman PS Devan Sharma Manipur gi furup kuntra taruk henbada Indiana khaidok khaishin gi thausil tawduna tangdu leita handribase lakadoriba Great June Uprising Unity Day da ekoi khudingmak saruk yaminaduna akanba firep lomina se haike ngah ki rabi thado gam na mu wakai amungang ba ngah leraga amana muk sengdokpa sigi lichat che masi kaidongungda akoi gi Manipur leiriba civil society organization amuko UCM tongan tongan ba CCS ke leirima mayam chingchina mayek sengna khangi adugumba thausil thaurang sing ado makha tana chathara kanu madu kaigumba chathara agadi Manipur miyam gi asau ba singche Bharat Sarkar gi mafamda mangonda aikoi yaiba natana atop option amata leite atop khongthang amata thangwe Manipur kanana bagi damakta ching tamgi nungsijaraba miyam pumna mana hana laukiba mamang de laurakpa warep sing wafam sing
थौदोकसिंदो मदु अदुमक चथगनी मपालमदगी मसागी असेंगबा सक्ताकसे याउदना मणिपुरदा चंगलकपसिंग थिंगननबा मणिपुरगी ngमखैसिंगदा पुलिसना अकनबा सेक्शन थौरांग लौखटले ngarang mauda mapaldagi changlakpa mioi kaya marum saktakse yaroktabadagi mayumda halankraba matung makhatana mau get police na akanba section thorang lokhatle hiram sidai ko gi mihu jitningombagi report ama aina uji lejare mfamasi khoi mau get tani maruina hokhiba tang kulum doidagi manipur sarkar gi adu lengak sig chief minister na haiba tuan tuan mafam singdagi khoi rohia gi adumba khogi mitop sing phagalakpadi mathung makha poina tuan tuan ba leiba border gate sing sida section thorang lokhalapgoina hokhiba tang kulum doi chathrakpana haji fawda mi marfu go humdoini haji fagi basi awna haji mau police station gi gate sida hek ayuk hoi nungan ba pung ahum dagi hauraga mafam masida khoi leptuna hairiba mafam masida leiba police personnel sing asina akan ba section thorang lokpolene na hairiba check post sida tungan ba khoi nagalelom dagi laiba gari sing asi check to basini amarom dana haji somna kanda khoi traveling agency sing aduga te sing thingaga su khoi atopa khoi gi private vehicle sing da masagi personal vehicle sing da car dan hangde atopa gari sing da tungan pusilabgi thong kya chathai hebagi pau phangi aduna haji maruina haiba mau get sida laiba gari singa si check toraga magi aadhar card jawbra magi id proof chap chana yawbra haiba si check towi maruina police station si toriba si akoi aadhar card park ba kangbu singa si o telephone gi khutang da akoi magi scan toro matung da magi chumbra magi maming chumbra magi address chumbra haiba chingma matung da ni akoi sida akoi scan torga yenga chumbu akoi infala changali adubu luri badi akoi आधार कार्ड से नकली पायरग लाप कांगबु सिंगे अदुना हौजी फावदा ngasi maki oina ningarang mi humdra ma thoi tangkulum de hangalak phutna ngasi trani thoi amaga punna mi marfu ko humdoi sini halan ki basi aduna mau police ke oina su bede pasne kune thoi ma yaroga me humpu se osia ma duga SI me am toroka ni aduna hauji si luri basi tuan ba agency traveling agency singa duga bus driver singna khoi adigi changai ba mitop mian cha haiba tai adubu chap chana magi che sang document sing ju suraga changhan birong na tagadi maduna atopa passenger sing da su yam chauba khoi gi khudong cha da ba mayok nagani haiba sini. This is Zitning Omba reporting for ISTV News with video journalist Aboy at Maugate. Ain gi wang madami top changlakpa thingna ba jury police foreigner check post samadi CID special branch na hanadagi hena mathau kangkhatuna thabak paikhalakle ngarang dagi ngasi fawbada punna saktak se yaudaba mi mapan masa gi maramda halan khre hairi More police samadi CID technical immigration team na More police check post ta More dagi Imphal da thokiba gari sing ain kaina changlakpa mioi sing yaubra amadi aina yadaba polam sing pubra haina akanba mawong da gari sing check tobagi thabak chatakre gari sing da tonglakpa mioi sing saktak se yaubra haina check tawke section thorang asi Indo Myanmar friendship gate number 2 da su Myanmar rom dagi More da Rohingya sing changlaktanaba akanba thabak lokatke Manipur da stevia park sanathana na ba thorang lokalagani haina stevia life natural sweetener gi managing director Saurav Agarwal na phongdukre ngasi hotel Imphal da pawmisinga unaba amada wafamasi mangna phongdukhibani pawmisinga unaba da hanagi MP Kim Gangte su sarugya ke Bharat da diabetes ki leina asi laichat amagum sandorakle stevia sizinabana chini gi mahau pi baga loinana chini sabada lakpa diabetes leina adudi oheloi mahakna Manipur da stevia thana na bagi akhanaba miyeng ama changlakliba asigi matang da phonglokladuna longmi singna alternative cash crop oina pangthokpa yaba stevia thabagi thabaga sitawbada sahi mari changani mapung pharaba matungda chahi amada stevia gi mahai mari rak lokpa yai masina longmi singda income hengat hanbada su mateng pangani Manipur gi soil singa se stevia pambi thabada thoidokna chunaba makhalgi soil sing oire ahan bagi oina senapati da haudoklaga kangpokpi Churachandpur Chandel na chingba chingi district singda stevia thabagi thabak paikhatlagani hiramasiga mari leinana health minister unare amadi ayush department na initiative lawduna thanna bagi thabak paikhatkani haibagi thajaba su pirakle stevia pambi ase prithvi gi hakshel gi lamda leiriba organization singna sizinabada yaraba pambi ama oina masak khangle mioi bana numit khudingi sariba asa athak singda chini sizinabagi mahutta stevia sinabasu bharat ki oina tongan ba company na haukre haike and from Manipur what I really feel there is lot of export potential and everything goes fine as what we are planning with the Ministry of Health and Director of Industries, etc., then we are going to bring this product in the international market. And Manipur name will be the one which will be
broadcasted abroad that this product is coming from Make in Manipur, Make in India. Council na class 12 ki parikha da commerce stream da manga sub position ta khiba sarkar gi mairoi singi mako oiduna lenga ga sigi mailoi sang singi chauna mai purakhiba kaibu sagam makha lekai dagi oinam Indra Kumar na pamjaba chartered accountant makha ta na tamthabada mateng oinanaba BJP Manipur Pradesh ki vice president M Ashni Kumar na lupa lising yankai mateng pikre M Ashni Kumar na phongdorakpada awaba taraba kaya gi damakta mahak na ngamjaba kharadang mateng pangbani Indra Kumar gi tungi punsidasu mahaki maikai dagi pangba yaba mateng pangani haike atop hiram khudimakta mahna maki career sida he na mai panam hono angam thakta mateng pangani sarkar gi losang singi manung dadi mahna first position ni adana masigi matang da so aina ngasimak education minister kai kuno education minister amade education secretary amade honorable CM da masigi pawdam se tanguni aduga gamagi saite gi sumak ki damakta ko encourage tobu ya mateng pangba ba tengmang khudim pangna ba aina haijagane nei thamjage Mahairoi Indra Kumar na phongdorakpada maku mateng pangbibagi damak M Ashni Kumar bu thagat ba phongdoke mahak na ningjari ba se thongba ngamlagani haibagi thajabalai haike media gi khoi expose torom dagadi ai mateng gi sumai di ai je miyam na mateng pangbiwa media gi kana role yam saw ai gi tamo Ashni Kumar magna asobo sin bam ta ngonda pangbiwa se magi laman ton sin jrai duna mogi ai gi isana tanjari pandam je mokoi da ai di phangye da ai utpa ngamna kan hona Indra Kumar gi apokpi mama na phongdorakpada masabu mi oinaba honabada achawa mateng pangbiriba Ashni Kumar bu thagat baga loinana sarkar gi makedagi su mateng pangani haike mayamna ichagi mateng pang ichagi ningba pamas tang ti thongman gen iswa khoju nijari bani jana ngasi mateng ichagi mateng pibiram basi amna harau te nuai basu poe government na khatang mateng pang badi pame do government ka imba da bi sha BJP ke president sha Ashni na mateng pam basi amna nuai ba harau poe jana ngasi lak basi ko Kota Kunaugi village chief ki yumda miyam gi mifam pangthoktuna Manipur gi ngamkhai gi lam mangchilakpagi matangda khana nainakre mifam aduna haujik sayen aduna leiriba Indo Myanmar border pillar number marfumathoya si semdokpagi mahutta nauna amuk border pillar marfumathoi gi manakta sub pillar kaya yungsinduna lana ngamkhai sambal khajilaknaba honarakpagi wafambu lumna lauduna khanake mifam aduna warip khara lokre warip singi manungda Indo Myanmar border pillar number marfumathoya si hanagi achumba ngamkhai mapada yunghanaba honaba border pillar marfumathoi ga mari leinana nauna lokhalakpa thabak thoram khudingmakta khunja sing saruk yahanba hairiba pillar number marfumathoya si masagi lejagadaba mafamda thamidaba tarabadi kwathagi khunja sing amadi Manipurda leiriba civil society organization singa khusamnaduna makhal makha kayagi khongjang sangsinba haina warapna kre kwathagi area da chadaga ngon pumnu madorabri ekoi yung yaw na pumnu ga hairaga ekoi gi pamai kun anga kundungi anga chalaga masada hana la maphai ingenge hagalaga masigi chenjida masada hana ding border manaka pumoiraga uji mak aina lebiba mapam se aina gi iseng seng border mapam ni ekoi gi kothagi an makung masada pumni haina isamang na mayanga aidunche nagamanga papa zaka si kut pamaram na atu phamda yung hibene saga ase mam phamdi turen wang masda yumada bene damasi phukthorga madu yumada phagane adu thaina lawara anchina hairamba waisi pakha rekha tatna ba ya masi balance phukthorga asengba turen wang magi phamda yumada ba ko hosi Senior Artists and Technicians Association Katagi General Body Meeting Megitang Kuntareta Pangthokani Haina Torambadu June Mapanda Manipur Press Club ta Pangthoklagani Haina General Secretary na Thadorokpa Cherol amana khangalakle Haujigate Mabriam Thlokjari Babo Quick zone gidi tata disconnect di mamal suma phang puding chamane yo suma ngoroi pista salabnina adu suma takta superlink footing gi offer me amum pirisidi tas electric ram no sin bagum na yoti sin bayar dudi sanagi mohut yang na sin bayar Jolip 100% natural syrup amasung capsule
yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi jolib syrup amasung capsule diabetes singidamakta jolib capsule chabiu India gi ahanba national award government of India na piba silver dew makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol loktak industry industrial state takiel da contact tobiu Chilchil campus is located at Kangatongbi. Chilchil Ministry, among other projects, is running a school from nursery to higher secondary level. The latest addition to its program is opening of Bachelor of Arts Degree College. Facilities available are hostel for both boys and girls, well-stocked library, scholarship for deserving ST students, and grants for children of Christian workers. Enroll now. Admission is open. Imphal Valley Academy Co-Education, Dhari, Imphal West District. Admission open for Class 11 Science and Arts, including Home Science, for the academic session 2018-19. Features boys hostels, girls hostel, lab for physics, chemistry, biology and computer, separate boys toilet, separate girls toilets, transport Imphal Valley Academy, canteen, playground and separate classroom. Break matung na may taram nokchari. Makataba pauda. M2 MGO na 7 commission chana halu haiba yauna tongan ba charter of demand sing thabakta ontok pinaba changsilakpa khongjang ngasiga thana numit humpu mangani sukre khongjang ngasigi sarukam oina ngasi su lamfel da leba DC office ki staff singna office asi complex ta wakani fam chatakre ngarang nimidang pung 3 lom taba matamda Imphal East ki narcotic cell amadi na Manipur gi apunba khutpu amana New Chekon tribal market mayada achat awok sing check tobada Again, Vaite Koba Churachandpur district ki Leichunbung village tagi miyoi ama opium kg ama makhairom ga kona na fare hari. Non local kharana Manipuri singbu thawai usitaba wangang ngangduna social media da thagalagliba ase telepathy praja singa karigumba hiram amata da mari leinade asigumba video upload tawriba sing lengakna akanba action local piu haina Weishagi Club ki convener Deepak Prasad na ngasi telepathy da leiba Kalimandir da pangthokpa pangmi singa unaba amada phongdukre magna makata na haikibada North AOC da tele singna phamba dukan mayam ama thonglon sinlambagi thodok ase matungda amukhana tawbiganu asigumba se matungda amukhana sathadanaba Manipur praja miyam amadi police singna honabiu haina appeal tawke Facebook ta thagatliba akoigi video ama mapan rom dagi niyaina khalli sigumba video se akoina yam kanna yaning daba phongdok chari akoi sigumba video se akoi laikai gadi mari leinade ado akoina su sarkar da appeal tawjari sigumba thagatliba upload tawriba miyoi singse yam thuna phagatna ba akoina ningsingjari aduga amarom dana akoigi ngasi awang BOC da su maichau ningsing loop ki active worker ni haijaba ama dukan thong lolhan ki sigumba thabak su akoina tawdana ma ningsingjari Cherak sida social media da state asida khunda minari ba phurup singi marakta irang sagatuna nungsinahandana ba sinba miyoi taruk fare hari Imphal West SP gi conference hall da pangthokpa paugi mifam amada IGP kle khongsaina social media da video khara miyam da akaiba piba yaba wa ngangba thagatle haiba police na khangbadagi khudakta thabak lokhatuna crime asida chenaba amasung video thadokpa miyoi taruk asi phagat khibani state asida leminari ba phurup khudingmak nungsi sanana tangdu leitana leinana ba ekhoi khudingmak tonga natraga mingonda nungaroidaba video sing thagaloidabani karigumba asiguma thabak sing tawrabadi ain gi makhada chap saba cherak phangani haike Mayam nasu masigumba any news that has the potential to disrupt peace and harmony between different communities masigumba labor port picture oiro video oiro masisi circulate obiganu the people who are circulating this even if they are not the originator makhoi mayam sesu they are liable to be punished under laws maru oina WhatsApp kumbasida group oina sigi se adum hek circulate toba hai se the group admin also has responsibility like that any group admin that is also in a particular group where these hate posts which has the potential to create disharmony are posted they should immediately delete or even make the person responsible for that leave the group and also report to the police koina masi mayam dasu hainingi we want everybody to stay calm and maintain peace
and ensure that the law of the land take its own course. Suna Sinduna Sahi Kudingi Pangtokpa Kunma Palak Suba Mairoi Singi Hak Kanba Numitki Manguinana Mangarak Suba Residential Students Leadership Day Ningtau Kong Model Higher Secondary School Hokre Thormaduda Su Meloi Sangi President Manjit Sarangthem Su Bisnupur District Committee President Boya Ningthauzam Anul Bisnupur District President Laurembam Pramosu Sarukyake Tongan Tongan Ba School Gi Nupa Nupi Mahiroi Chamaromna Sarukyare National Institute of Electronic and Information Technology Nailitna Sinduna Manipur Legislative Assembly da nimit tara marini satharakpa training program among solution kre Information Technology and Digital Service haiba team da pangthokiba training program adu lotion baga mari leinana Speaker Y Khemsana Bharat ki Parliament ta reference staff lebagum Manipur Assembly Secretariat tasu thamlabadi nauna karakpa MLA natraga hana kaduna leramba MLA singda ahenba knowledge lokshin bada kanaba fangari MLA singna matamgi mathau tarakpa information sing khangnaba honarakpada reference staff singna kanaba kaya phanganba ngamgani haike kamai to kuna station is share to be how they are using hydromayam si kupna but opposition number ruling ani mata supply program madu national yo nakana ba thawa ma thawi ekoi su reference staff de kuch su hawra kana sahi house la kana sahi kanamba member ma department ni fan kamai to ni poli ko la ko se se la du se la de la special ni supply to yani ni sini so ko Miyamgi tangdu leitaba punsida akaiba pirakpa yaba miyoibagi punsi amasung lan thumda kudong thiningai oirakpa yabagi phibam lakpadagi ngasi numidang wairam pung taruktagi Imphal West ki Revenue District ki manung chanba mapam khudingmakta CRPC ki makhada miyoi manga natraga henna ain kainingai oirakpa yaba mawongda punba sai nung amadi nongmai khulai oina sijinaba yaba potchai sing puduna chatpada athingma thamkre hiram siga mari leinana District Magistrate Imphal West Naurem Pravina order ama thokre Northeast Ningol Beekeeping and Forest Conservation Trust na Kamjong District ki manung chanba ningthi khulgi church da chatharakpa khoi loibagi training program ngarang lusin kre thoram aduda Forest Minister T.S. Shyamkumar Principal Chief Conservator of Forest ki angami amadi Forest amasung Horticulture Department ki official sing su sarukya ke thoranga mari leinana khunja singda Minister Shyamkumar na khoi upu sing genthoke Minister Shyamkumar na haikibada ningthi khulasi Manipur gi ningthau singa tatna thana ba yadraba mafam amani Chief Minister N Biren na chingi tongan ba khul singda kari karamba haipal upal thabana sanagadagi haiba yengthokna ba khangal lakpadagi Forest Department amadi Horticulture Department ki official sing lakpani khulasida lakliba jun thadagi lichi pambi lising amarom thalagani Koyokpagi thabak su paikat halagani jum cultivation tawduna upal wapal kaya yanthatpagi mahutta agar pambi thanabagi thabak su paikat lagani haike agar plan si tharakanda magi sahi tene pan sangni mai do chanje phajana thabi bisa so pi gani protection gi bisa so pi gani hain lok pusno na harvest lok sakadaba ano agar gi si phajana mapung phara gadi pambi mada yam phangda pada only one plan da 30,000 phangdoi ne ba yam faragana magi successful agana pambi mada 1 lakh to 2 lakh phangdoi ne pambi mada adugi pra adu regadi villages in usi yala roe Government na paikaliba scheme program singda aina kari kana ba phangba yai haibasi isai sana thibagi hainabi leiba matam oire haina MLATS Secretary na phongdukre wafama singa si school kendra gi oina Chief Minister gi Hakshel gi tengbang gi health card yenthokpa amadi Prime Minister Ujjwala Yojana gi makada LPG gas connection pibagi thorum amada phongdukibani BJP school mandal na sinduna MLA gi yumda pangthokiba thorum aduda MSRVD gi proprietor G Robindro amadi school BJP mandal gi president TS Vishwamitra na chingbana athoiba mithunglen singoina saruk yake school kendra gi oina mioi chama supna mangada health card amadi mioi marfuni thoida gas connection pibagi thorum aduga mari leinana Secretary na makata na phongdokibada miyam na government na paikhaliba scheme program sing asi matau karamna kanaba sing logani haibasi khanglaba matamda paikhaliba scheme program sing mapung phaba ngamgani miyam yaudana scheme program sing amata mapung phaba ngamloi haike sarkar na scheme na thogadi madu kari kalma category gi mesin na phangba ya isana juga thibiba aluga aina gyan ta do photo na mai leinaba mayam person on the target about membership or ward ki cooperated or nataga ayum da la kan tana minaba adu gadi ngasi
सरकारना पिबिरिबा मियाम खुदों चाननबा खितदा ओरसु मतेंग ओना पिबे स्कीम सिंगसे अखोय मपुंग फाना इम्प्लीमेंट तौबनोंगनी हाबि थाजबदो I थमजगे Kurkul da laiba Sardar Patel Government High School Complex da Saba Scheduled Caste Boys Hostel lama ngasi Sekmai Kendragi MLA S Dingona sangakre Basu Jagjivan Satrawas Yojaya Ministry of Social Justice and Empowerment Government of India gi sentang makada Manipur Sarkar gi Mobet ki makada MOBC amadi SC Department na Saba SC Boys Hostel sangabagi thoromaduda MLA S Dingo Sardar Patel High School gi Headmaster Ebrojen Kurkul Gram Panchayat ki Pradhan amadi members sing susaruk gyake MLA Ice Dingona Sarkar na Sotana Lairiba Scheduled Caste sing damak yaifa thorang kaya paikalibasi General ga manaba thakta pukatna ba honaribane masida Scheduled Caste sing na wakal hantana laibagi mahuta piriba kudong saba sing asigi matenga loinana General ga manaba thakta leinana ba honaminaba mathautai Sotana Lairiba Kurkul da asigumba SC Boys Hostel ama laiba haibasi yamna apaba amani haike Lairiba ko soto community sida satra khudimna hostel sida laibana Kami masih tambagi atmosfer, ada satu mau di atmosfer sing thammakan, kunai sih yang cakap kau satu sing hena fogo, satu mau kunai sih yang cakap kau, ada membawa Kanada, cakap kau Manipur sih ada, sungguh na, kau asal orang lalu ni. Forest Training School Manipur gi Taramapal Suba Batch ki Deputy Ranger Training Course ki convocation luang sangbam dalaiba BPO da pangthokre Tharamaduda Principal Chief Conservator of Forest ki Angami Additional Chief Conservator of Forest Dr. L Punimau Principal Chief Conservator DJN Anand Susaruk yake June gi ahan ba sayol dagi Juko Valley ka ba haugadori ba asigi lambi gi khudong sana na ba Juko Valley Welfare Association na honagani hari Manipur Press Club ta pangthokpa pau gi mifam amada hana MDC oiramba P Kaishina Juko yengba lakadori ba miyam gi damak temporary camp oina ahan ba transit Kozo Kori camp amade anisba transit Toke Rizi camp ani hangduna kudong saba pina ba honagani ana ayek yarok padasu first aid pina na bagi kudong saba yauri haike kwe state ki plus akhoi gi state di gi chanba asisi hojiti lombi selerimna mating che financial aid chu piraga aduga makoi development hojigi state na kari to phom thopra tourism gi tourist house kumba race house kumba kari kirumba se tawna bagi mating che nina bagi akhoi tawri Kunai Apunba Beekeeping and Honey Processing Producer Company Limited ki Anisba Foundation Day Press Club ta pangthokre Tharamaduda KVIC Imphal ki Director in Charge Salepau Crescent ki Managing Director W Somras Company asigi Chairman A Tarakishore susaruk yake Hauze amukah naten mabrem talokjare Education Fair cum Counseling 2018. Your career or concern, define and make your career out of 100 plus approved colleges and universities from across the nation. See you dear at DM College Multipurpose Hall on 24 to 26 May 2018 during 11 a.m. to 5 p.m. under the aegis of Directorate of University and Higher Education Government of Manipur. Admission open for 11 Science and Humanities, Brilliant School, Malom to Lihal Makha. Forms available from 26 May at New Campus, Malom and Old Campus, Uripok. Sunday open. A school committed to nourish and mold students in the right shape. Dedicated management and faculty. Congratulations to our students Lucky Son Ningthozam, the second position holder in Science stream in the Higher Secondary Examination 2018. I'm Selena Kaisam and I am a commission. With grace and support, I have been able to secure first position in Science stream in the Council Exam 2018. Aina kometa changa kiwase asagi school atay siga ketnaba nagi 11 and 12 standard ki students sing tungan ba floor da thamak strict atmosphere thamak pa personality development ki extracurricular activities kaya ma participate tahon ba faculty of teachers ki quality kenarak pa adu sing na so ay comment changa kibene such an institution asigumba gi achiever amo erak pa say it is a huge sense of pride for me. Be a commission today, excel tomorrow. Break matung member mukana taram nokchare makata pauda Manipur Remote Sensing Application Center Department of Science and Technology na sinduna
Geo Informatics Sijinaduna Horticulture gi Assessment amasung Management tawba haibasida state level workshop ama Secretariat South Block ki Conference Hall da pangthokre Tharamaduda Science and Technology ki Commissioner P Pamai amadi Horticulture Department ki official kaya su sarukia ke Tharamaduda project asigi report chu release tawke State Bank of India na corporate Social Responsibility Scheme gi makada SBI Kaksing branch ki District Health Society Kaksing na sinduna nomagi oiba lemna laying bagi kem ama sekmaijing makalekai da pangthokre ke maduda mioi chanipan rom laying ke Manipur Central Jail da lairiba nupi inmate sing menstrual hygiene management ki awareness program ama Manipur State Legal Services Authority na Breaking the Silence campaign Bangalore ga kusamna duna pangthokre Thoramadu District and Session Judge Naurem Rajnikanta CGM Ukhrul Alek Muiba CGM First Class Imphal West Ashem Tarun Kumar Jailer SK Badrika Susarugya ke Breaking the Silence Camp ki founder Urmila Chanamna menstrual hygiene gi matangda resource person oike Haukiba tang kunithoi gi nimidang pung mapalom tabada Kumbi Police Station gi manung chanba wangu nauda khong awang laikai da yummai chakpada laikhidraba amom kulababu gi awaba tahoraba imung manungi miyoi singda Kumbi Kendra Progressive Farmer Association KKPFA na Firol amadi sel gi mateng pikre mateng piba aduda association gi president S Dinesh secretary L Gopel amadi Hana gi president Ningombam Ithai Ibobina chingba kayana sarukya ke Tharonga mari leinana N Ithai Ibobina haikibada awaba tahoraba imung manungi damakta sarkar gi maikaidagi pangba yaba mateng pangani haike Nongpok Imphal Lomi Sinmi Apunba Lufki Tiger Camp Unit na Sinduna National Food Security Mission gi makada nongmagi oiba lo singugi awareness ngasi lamboi khul iraima laibung da pangthukre thoramadu da unit ki president CS Bir Singh BPL Jukindro secretary A Kauba maitai na chingba mi kana saruk yake Repertory of Wariliba Manipur amadi Brahmaputra Valley Branch Hozaina Sinduna numit mangani subna sathagadaba Marirak Suba Wariliba Festival Assam gi Lankada Leiba Krishna Mandir mandapta hokre Assam dagi Wariliba mapan yauna punna Wariliba tarahumdoina saruk gyare Horticulture Minister T.S. Shamkumar na Technopol District ki manung chana leiba Honefai amasung Tinmanjang Khulda Horticulture gi mana masing pak sanak thana na ba mafam yengsinkre Department na State Sinbathungna June thadagi paikakadawriba paktakna na u thabagi thabagasi video nambaga loinana u thabagi progress track tawnanaba geo tracking system sijinagadawri paktakna na u thaba asida tongan ba district singi khunja sing forest amasung horticulture ga khusamnagani haike adu hobasi visible web si video coverage tawni adugi bakai de pot harige haurige si yangmya na adugi geo tech system do ko upload tawne adu chingi praja singa mateng pangbiu correction pibiu environment project tawda hena u yathatna hena koi sign simulon phangna na lambi de department tawba thamak sida mateng pangbiu haina emedia se Oza Singbu utilize tawbagi chanabi khudakta lepnanaba All Tribal Students Union Manipur na mari leinaba authority sing da takshile Oza Singh office natraga Tampaki school singda paktakna na utilize tawkibana chingi school singi thabak thoramda chauna apanba ohele hari Atsum amasung Jilai Eastern Block ki mihu singna ngasi Kangpopi district ki manung chana leiba Kamuching High School gi phibam punna yangsinkre school asigi oja ahum utilize tawkiba maramna mahiroi singi academic career da chauna sokale school asi hauzik mahiroi chama kunthra mathoi tamle mahiroi sing ayambana lairaba sel thumgi phibam sadaba imungdagi ngaktane atsumgi education secretary Kakai Singh Sitna school asigi building insolutiongani tara mangada saba hokibani adubu ngasi fawba loishindana thamle school asi khudakta saba loishinbiu haire utilize Ozada Thok Singse Amukka repatriate Tobiraga Masi School the Pusin Bio Naramdi Masi School the Labor Satra Singse Lairaba Adugi affected over Satra Katane Moy Isi Nunsiraga Kanda Biraga Moy Asi School the Muk Pusin Bio and a concerned authority the appeal dozere AMSU amasung kadana leptana chataragliba anti-drug campaign ngasi khumbongda leiba Brighter Academy School da pangthukre thoramadu school gi headmaster K Sandra kadagi president in charge Hijam Priyo Kumar AMSU Imphal West District Secretary General Thokchom Basanta susarukya ke
LIC ki makhada Bisnupur Modern Higher Secondary School bu sakanglaba Bima School ama oina lauthukre ngasi Bisnupur Tobul lambi da leiba school asida pangthokiba thoramaduda LIC Satellite Office Bisnupur ki branch manager CS Ajoy LIC agent TS Dev Kishore school asigi principal AS Ganasham su sarugya ke Kuga multipurpose damgi ising puthokpagi sang hengat hanabagi matangda nomagi oiba workshop ama Jotimang khulda pangthokre North Eastern Regional Institute of Water and Land Management Tezpur Assamna Ministry of Water Resources amasung Churachandpur District Cash Culture Fish Farmer Association ga khusam naduna thoramasi puna sinkhibani hauzik sanwagi pau lobirase Ngasigi sanabagi pauda kung fu Kuninthoy suba Manipur State Kung Fu Championship Kung Fu Ningthau Sembi Leima Lai Haraubung Isok Bisnupur da ngarang lusinkre All India Kung Fu Federation gi miyeng makhada All Manipur Kung Fu Brotherhood Union na sinduna pangthokiba championship asida sanaroi chani rom na sarukya ke championship asida gold medal fangkraba sing June 5 dagi Kadammandur da Kathmandu da pangthokadoriba ahanba South Asia Open Championship da sarukya rugani hari All Manipur Chaibi Association as Sinduna Lagliba Jun Taradagi Taranipal Fauba Arambam Somarendra Ningsing Kumon Tauranga Mari Lenana Tarelak Suba State Level Cadet and Junior Chaibi Invitation Tournament Jiriba Mera Paibi Apun Balufki Sanglen the Pangtulagani Hari Makatana Sanabagi Pau Ben Tuzandagi Fagmigani. Baba Sanari Singh Putoktuna Manipur asi Bharat ki manungda hena masak thokpa state ama ohena bagidamak angang sing lamjing lamtak piriba wazana masagi senthok lejadaba lairaba imungi masa singi Sanari Singh dagi maram sadana masagi lanagi damak namduna sen lawram bagidamak irang thoktuna matam sangna Youth Affairs and Sports Department gi regular coaching center gi athletic coach oiriba Swabam Som Chandra Singjamai Thokchom Lekaibu RCC ki Sanari Singna Mari Lenaba Singda akanba pressure tobadagi matam khara coach ki phamdagi lokthok lorba matungda amukhana coach oina changlakpa yabagi thajaba leibadagi coaching center asigi athlete singna main stadium so londuna mioi amata sanghandana protest tawkhre Mari Lenaba Singna athuba matamda RCC course tagi transfer order thoktrabadi athlete sing asina matam supagi oina thingjilagani hairi Coach Swabam Som Chandra gi mathakta inter school gi national satpa matamda paisa suna kaidri haiduna pirakpa paisa khara aduna konanaba sillaga quality yaugdaba kit sing piba paisa suna kairaglaba matamda mahaki phurikawda sangba national satpa matamda journey da nomota breakfast pijadabaga loinana ayuki amadi numidangi saksu mawong marin tana pijadaba mahak masagi na extra leiduna saba regular coaching yauba lakpada masagi apamba amadi khudong chaba yenglaga ayaba piba identity card sabada masagi apamba mioi singedamak saba amadi paisa hena lauba sanari singa sahi super practice tawbada darkar oiba equipment sing matik sana lerebasu athlete singna sananing matamda sanaba phangandaba inter school gi national satpa sanari kharatagi selection tobige haiduna paisa lauba sana khonabagi sanabigi wangbada inter school trial selection gi matangda timing amadi event kaya gi record na tawning bamong da hapa inter school gi national salam dagi residential coaching tobu matamda mong marinta na pijadabaga lonana nomota breakfast pijadaba amadi nimisuna coaching togdaba national satpa sanari singbo karbar gi polongum khanba yauna tongan tongan bar sar sing mahaki mathakta sanari singna tawki Coach Som Chandra asi atopa mafamda transfer tobiyo haina miyam gi numita sim minister gi masada sahi sigi January tang 15 da wakatpadagi sim minister na su marine na department da wafam asigi matangda numit humnigi manungda khangalaknaba haikhrabasu mari lenaba officer singna karimta thoksaduna lagli serga sida Coach Som Chandra si ngarangdagi amuhana regular coaching center da coach oina sanglakle untrained oiba coach asigi muhurta train torba coach thabirangnaba regular coaching center asigi senior athlete singna sim minister gi pungning singsilagli
डायरेक्टर के लेवल दा कोई कंप्लेन थांगचरे डायरेक्टर ना अकोई दा अकोई दा करी मत एक्शन लौखत पिरक्तबदगी अकोई ना ऑनरेबल सर सीएम दा चचरुरे इमा की मथक दा इंक्वायरी तौहाबदगी ओजा सोमजे ऑर्डर थोय हादुना आई ऑर्डर लौब चचरुबने अकोई यूथ अफेयर्स के डिपार्टमेंट दा अदु रिसेप्शन कांगुना ऑर्डर थोय गा थोक तेगा चमम ना बचै ना खरा लई अना आइंगोंदा आई इसामक चचरुब हायरकने दु मन ऑर्डर थोय ऑर्डर दो आइन ऑर्डर दो पीबीयू हाय मतम दा ए नोगी ऑर्डर दो सुमा अतोप ओजा मा लाकपगी ऑर्डर दो फाइल मनुंग दा यावरे ऑर्डर दो कोना लौ हायबदगी मोइन अतमाय तौरगा आइंगोंदा ऑर्डर पिरकदमनि अदुबु तसेंग नमक्ति ऑर्डर दो असिममक्ति ऑर्डर दो थोमदे ऑर्डर दो थोक्तबिदा डिपार्टमेंट पुसलगा नोय सुगुंबा अमा लेरे आंगांग एजे इरांग नेमदा बोइना सुनाइन थमलची आगा पुसला थमनि अदुबु ngang इखं खंगौदना कनागी ऑर्डर यावबनो प्लेयर गी अयाबसु यावदना मफम मसिदा कनो तौदना हेता चंगजलकपजे प्लेयर कोनसु नुंगाइते अदुगा अखोइना मरि लेबा डिपार्टमेंट दा अपील तौजनिंगबदि ngasi अखोइना लोलिबा सोसे ngasi sida yam thuna hariba somchandra je ngasi hayeng je yam thuna order thoga transfer tawbiyo mari leinaba department akan action lokha piyo na tragadi akoina loliba soje amu hana hangwai aduga kana gumba SY je ramana hangi habisu leiriba player sing protest tawbiba singdagi ayaba yaudana hangba yaroi aduga akoi leiriba senior amadi leiriba junior player athlete sing asisu hariba coach somchandra se order to tragadi mamsidagi thado khidragadi akoi makha tana khongjang ju lepa leitana changchang ini so hangoi aduga akoi myam su sanaba su lepani तेलंगाना की कानूमुरी अमदी असम की मेनन नाना नुपा मसा अमदी नुपी मसा की सही तरह मखा की सुपर सीरीज टेनिस टूर्नामेंट की सिंगल्स की टाइटल लौख्रे मणिपुर टेनिस एसोसिएशन की मियंग मखादा इम्फाल डिस्ट्रिक्ट टेनिस एसोसिएशन लंपेन पाटना सिंधुना था की तांग कुनमाथोइदगी स्टेट तरा तरेतगी नुपा मसा अमदी नुपी मसा टेनिस सानरो यांखै मरीना सरुक यादुना एसोसिएशन असिगी टेनिस कॉम्प्लेक्स सटरखिबा टूर्नामेंट ngasi लोइसनख्रे लोइसनबगी थोरमदा हाना टेनिस सानरंबा एल अजीत CH डिगेन मणिपुर टेनिस एसोसिएशन की सेक्रेटरी वाई इबोटोम्बी इम्फाल डिस्ट्रिक्ट टेनिस एसोसिएशन की वाइस प्रेसिडेंट एल नंदकुमार अमदी अबुंगो मसाना थौरमपु सिंह ओइखे सथरखिबा टूर्नामेंट असिगी ngasi सानखिबा नुपी मसागी सिंगल्स की अरोइबा मैचता तेलंगाना की कानूमुरीना ओडिशा की मोहंतीबु सेट अनि सिनो तरुक मरी अमदी तरुक अमदा माइथिबु पिदुना टाइटल लौखिबने नुपा मसागी सिंगल्स की सानखिबा अरोइबा मैचताना असम की मेनन्नाना दिल्ली की फोगटपु सेट अनि सिनो तरेत तरुक अमदी तरेत मंगादा माइथिबु पिदुना टाइटल लौख्रे सटरखिबा टूर्नामेंट असिगी मकोंग मथंग तारबा सानरी सिंगदा थौरम मपु सिंगना ट्रॉफी अमदी सर्टिफिकेट सिंग पिदुना पुंगनिंग थौगटखि RK Sanatomi Bidalaya Hautal Pangina Sinduna Ngasidagi Bidalaya Asigi basketball courta Tim Mangana Saruk Yaduna Nipi Masa Singi Weba Inter School Basketball Tournament Hokre ngasi ahubunumit ki sankiba ahanba matchta RK Sanatomi Devi Bidalaya Pangaina Pitambara kwa Kaithelbu point konipal anida anishuba match ki sanakibada San Antonio na Mariabu point nipuni toitarukta amadi ahum suba match ki sanakibada RKSDB na Idenbu point nipumapol tara da maitiba pikre sathariba tournament asigi aroiba match hayeng tilpung anita bada RKSDB Pangai amadi San Antonio Singmaironga sanaragane Eastern United Sporting Club na Sinduna club asigi ground da tha asigi tang anidagi team konipan group Nepal thokna khaidokuna sathariba tarong risuba Telok Joint Cooperative Farming Society Limited Trophy Lamnai Kendra madi Khundrapam Kendra Village Wise Men's Open 7-a Football Tournament ki ngasi sanakhiba ahanba quarter final match da Yumnam Kuno FC na SPYC Sayangbu goal mari amada madi ani suba quarter final match ki sanakhiba da YDCL Pungdong Bamna YDO Khundrakpambu goal ani amada maitibu biduna semi final sangkhre sathariba tournament asigi ahum suba madi mari suba quarter final match tha asigi tang 29 ki nungthilpung amata bada ahanba match oina FC Lamnai amadi BSU Nongpo Kakchinga sanagani ani suba match da Bolero Sekta amadi 7-star Asan Bigaiga sanagani NGL Nongpok Lorimbam na Sinduna Sathariba ani Super Star 11 Lamba Mayum Nongthon Singh Memorial 7-a Case Prize Football Tournament ki ngasi sanakiba match ta Maison FC na AFA athokpambu goal ani amada maitiba pikre match asida mai pakiba Maison FC ki goal ani du Susil Lamadi Umesh na sankhi match asida maiti kiba AFA athokpamgi amatangarba goal aduna Kabiraj na sankhibani Thagachari Maka tawa pau da ngasi nomagi oiba ingasagi pau
Environment Directorate ki phangkiba ngasi go ki bai nga samadi nungju ki pauda khwaidigi sakhiba Celsius degree kuntha taruk dasmik ni putaret khwaidigi ingba Celsius degree taramari dasmik marputara manga Nungsita yaw ising man gisang maximum da sada marputara taruk dasmik kuntha mari minimum da sada nipunipal dasmik kunitoi oike Ngasigi nong suki bagisang tarit dasmik ama millimeter ni. Hauziaw bada maroy bapaw amukhana. Board na lawbaing solis ngani tara Nepal gi class 10 gi exam for law thokre sada hudong doi dasmik ama ni pan pass tawre Little Flower School gi mahirina top tare. Go to village mission na chayol mari zatharakiba asida lakiba complaint lak ahung ki manung da lak amal sin kumudra henba complaint mission kre haina Chief Minister N Birena phone dokre amadi Ukhrul district amadi Kamjong district ki lona bada Shirui Lili ka manaba lili makhal ama pak sana salamba ISTV news na thengnare ngasigi na ISTV na pizza pama translation jere mieng kabiri basing bom kahana khonjare